Welcome to Jari, Pipagi Punsi channel da Amukhanna. Marup mayam na kariguma kanda khanba yaubra. Karigino yam nangnana fil toramba, nupido nangwandagi khangogdana thaptokhibadawna tawriba. Mana nangbu pamjarasu. Ngasidi akoina manung hunna khangminasi. Maram taret karigino nupi amana mana pamjaba nupa amadagi khangogdana thaptokhriba. Aduna minjeng taminasi. Maramdi masigi maramsi khangmana aikoina relationship ta akaknaba mawong amada uribado understand tawduna ahongba puraknaba aduna khangdokminarasi khangdabado makhoi sigi lamchatsigi tungda kai leibage haibado maduna relationship to hena afaba maigeda mai chumnaba 1 sokadrana pakatpa akhwaidagi common oiba reason mayangi manungda amadi pungning wakhal sokadrana pakatpani kariguma mana mamangda thamoi kaiba ningba kaiba mayong nakhrabadi Maana masa mathanta thaptokhiba yai magi thamoibu ngakthokchanaba oirakpa yaba chainadagi mana nangbu pamjarasu 2 pandam kariguma kanda nupina nakhoibani gi marakta ahangba ma space ama lehelli nangi pandam do khangnaba nangna magi tasena serious oibra natraga atam khara kaki oiba interest la haiba kariguma mana nangoda changmanadaba thengnaradi mana tung handokhiba yai nangi reaction yengnaba 3 sumatpa kariguma nangi energy na magi pukning wakhalbu mapung phana sumatladi lepanaidana mana tung handokhiba yai magi emotional balance to hanjalaknaba nupina makhoida phawriba feelings to karino khangnaba time and space value leina khalli 4 personal issues kariguma kanda magi thatokpado nanga kemta mari leina de nupina mayokna ramba yai masagi oiba challenge mayam ama career gi oiba family gi natraga pungning gi oiba awaba maduna mangonda masagi oiba matam dakar ohelli mayok na riba khaido sindoknaba wakhal choithokpa yaudana 5 magi ningkha tamba nupi mayam amagi di masagi ningkha tamba kahendana thambase maru oi kariguma mana nanga naksanabana maram oiraga magi independence compromise tawgadra khallagadi mana nangondagi khara thaptokhiba yai masagi freedom do mangandanaba 6 pukningi chamamnaba kariguma nangi ingitna nongmani interest utpa nongmani interest uttaba tawragadi mana nangondagi thaptokhiba yai masabu kanjanaba pukningi chamamnabadagi sumba kanda changnaibana kanani 7 compatibility aroibo oina masa mathanda wahang hangjaramba yai nangse maga chanagadrana tungkoina chakkadrana Mana matam loba yai nangi goals values to maga chanagadrana natraga relationship to makha chathabada mamal leigadrana nupina thaptokhibase matam chupada nangondagi interest mangkhibagi oide madugi mahutta magi pungning wakhal darka oiba amadi insecurities ki reflection oi sigi maram khaise understand tawbana lairiba phibam do nangna patience amadi mayek chengna changjan bangamgani marup mayam Sigi video si kanai khallagadi like share subscribe tawba kawbirangano mijeng tabibagi thagatchari